अहानबदा मरोइबा पाव कुनिपान शुबा मणिपुर इंटीग्रिटी डे गी थौरम मणिपुर इंटीग्रिटी डे पिलरदा मियामना हाइकत लेकत तमदना पांगथोखरे Dalit member lak ama henbege yum sar na Dr. GM Rajan ayamana phongtokre Laibak asigi mafam sinba thungna EV charging station hanagu Manipur dasu yankhanipan leire Amade Jharkhand की former CM Sinju Soren ngasi New Delhi da laikidre Mami TV na sandokchaba Manipuri pau mieng tabiriba pumnamak po khurumjare pau sadonga pizare Kunipan Shuba Manipur Integrity Day gi thoram ngasi Imphal gi Manipur State Museum manakta leiba Manipur Integrity Pillar miyamna haikat lekat tamduna pangthokre kumja lising amaga chamapan ga marfutara taret ki August marida Manipur gi apunme ki saktam kain danam ki damak itihas oiba mawngda miyoi lak manga henmana achoba rally chakhiba adoining singduna nimit ase pangthokpane thoram adagi makha tarakpo oina Imphal gi GM Hall da miyam gi oiba mifam amasu pangthokke All Manipur United Club Organization Amuko na sinduna pangthokpa thoram asiga mari lena Amuko gi President Firoijam Nandu Luwang na phongdokhibada kumja lising amaga chamapan ga marfutara taret ki August mari da lamdam asigi miyoi lak manga hinbana Imphal da Manipur gi apunba gi saktam amasung ngamkai kaiba yaroi haina jatkhiba miyam gi achoba khongchat adubo ningsingduna palun thoram ase pangthokpane Lamdam asita leminari ba yellow purup ijil inaw singa Manipur bu ngakmina si haike Akoi thamongna bagidamagta akoi amukona sinjaraga leli dugi mathangi sahi 1998 da hairiba mafam chida akoi gi integrity pillar ama akoi khinnaba thorang tawrakoni madu integrity pillar si akoi matamdugi chief minister W Nipamjana foundation stone jungbiramaga akoi August marida gi hauraga hadi mathangi sahi August maridi hauraga Manipur integrity day na hoji pawba akoi thoram pangthoga lakcharibani thoram pangthoi si karigina ga 1997 da leli sakha matungda thengkang kya da Bharat Sarkar na akoi Manipur ge punba saktam ji thugaina ba saruk silakpa lepraita ba himinne ba kang purup singda khaibung tana ba amadana mahajan tawraga sum silakpadagi madu akoi Manipur ge miyamna Manipur kannabagi damakta warep 1997 ge August mai de logi warep to amuk nahuna na koi sida lawraga amuk hena chachilan ba rige farm tawraga leibani aduna hariba 1997 da miyamna achobali lim chalaga Manipur ge punba saktam da singnarakanu akoi Dalit member lak ama henbige yum sargani haina All Manipur Dalit Development Association gi President Dr. DM Rajan ayamana phongtokre wafam asing ngasi All Manipur Dalit Development Association gi President Oriba DM Rajan ayambagi yumda pangthokhiba pawgi mifam amada mahakna phongtokhibane Dr. DM Rajan ayamana makata na haikibada association asida lamdam asige sotharaba miyoi khudingmakna Paikhalakpa thabak thoram singi manung channa All Manipur Dalit Development Association na lamdam asige leita laira singi damakta yum sabina ba haiduna Center Government da memorandum pisingkiba ado handak chahi asida soidana center dagi ayaba pirak lagani habigi thajaba leire maram aduna yum kai lejida ba amadi lam lejida ba Dalit ke member lak ama ronda lam lemna piduna yum sana ba hotnaragani loina Association asida lamdam asige ngamkhai gisum ngak senabagi damak jing amasung tampaki mafam sengdege Dalit Army semgotuna Manipur gi ngamkhai ngaknaba thabaksu paikhatpa hawre loina jing amasung tampaki district tara tarukta leita laira angang singi damak association asina Dalit school lingkhatuna lemna mahai masing tamhanaba pandam thamliba asida lamdam asige CHO amade miyamna puna support tawbiyo loina leita laira singna kudung chaba sing ase lobinabagi damang All Manipur Dalit Development Association ge form ama lorba matung member oibiyo haina phongdokhe maramdi leita laira singda yum lemna saba lam leitabada lam lemna piraga saba
हाइबसी सेंट्रल गवर्नमेंट की पी प्लान की मतुंगदगी हंदकी सही सिदा सोइदना मंफाउनबा ओथोपा याबा लेरे मखोइना टीआर कपसिंग गैदी साने पीनी हाइबगी फ्रॉम थाबा कोपसु लेदना कोई सामा दली एसोसिएशन जु दली ओइबा कोई खुदिमा दली लेती लेकलाया सिंदुबु मोई हिंदी मरोंदना आदिवासी हाइबदुनी कोई मितई दाहरगा दली ओइबसी कोई लेतलायरा सिंजी दली नेना काउंट तोई मसी नेना खजरगा कोई ऑल इंडिया की अपुम एसोसिएशन मसु लेजे ऑल इंडिया दली डेवलपमेंट एसोसिएशन लेना अदुगा मणिपुर सु ऑन मणिपुर दली डेवलपमेंट एसोसिएशन लेना अमल लेजे मसी चई तरा मुकी ममांगदगी कोई याम कन्ना लेबा मियांगी सेवा तौनबिदमता पंगथुंगदानबिदमता होनजदना लाई अदो मरक्सिदा सरकार की मतेंग फंगजिब्रा हाइबदी ngasi phawda leite adubu laibok phabadi aikoi lamtu len piraga yum sabagi ko ama manipur sarkar dagi central government dagi ithilama ama lakpana manam oidana aikoi precaution tawoina aikoi member singasi list lakra aikoi yum chanabi damta project se moida haijaraga moina su yabi bagi yang wang leire aduna aikoi ngasi miam da natra dalit ki member sing da aikoi athu matam da aikoi ki dalit member oriba sing ase compulsory soidana aikoi sarkar gi thongdagi sedring gi sarkar paliba dagi thongdagi aikoi lektalar sing da yum lemna sabiba ade lam lemna piba si khongthang si lakane na khanjai मासे खन ओइबसु ओइसनु खनजु खली अदुगा मोगी टीआर कप्पा कोपसे मासी बौदा एलेक्स कोई लिसिंग अनि मुकी मयादी कोई के मरंदी लेतलायर सिंगदा युम लेमना साबा लम लेतबदा लम लेमना पीरगा साबा हाइबसी सेंट्रल गवर्नमेंट की पी प्लान नि मतुंगदगी हंदकी सही सिदा सोइदना मंफाउनबा ओथोपा याबा लेरे मखोइना टीआर कपसिंग गैदी साने पीनी हाइबगी फ्रॉम थाबा कोपसु लेदना कोई सामा दली एसोसिएशन जु दली ओइबा कोई खुदिमा दली लेती लेकलाया सिंदुबु मोई हिंदी मरोंदना आदिवासी हाइबदुनी कोई मितई दाहरगा दली ओइबसी कोई लेतलायरा सिंजी दली नेना काउंट तोई मसी नेना खजरगा कोई ऑल इंडिया की अपुम एसोसिएशन मसु लेजे ऑल इंडिया दली डेवलपमेंट एसोसिएशन लेना अदुगा मणिपुर सु लेबाक असigi mafam mathungna EV charging station hanagum Manipur dasu yankani pan leire लेबाग असिदा पेट्रोलियम प्रोडक्ट सिनबा हंथबग लोयना महौसागी खल काहेंदना बगिदमक इंडिया गवर्नमेंटना इलेक्ट्रिक वेहिकल सिनबदा पुकनिंग थगुत्तुना लाक्लिबा असigi मनुंग चन्ना EV गाड़ी असि सिनबदा हेना खुदोंग चानबगिदमक EV चार्जिंग स्टेशन लिसिंग कुनिपानगा चनीगा हुबुतरा तरेत लिखतख्रे हाइरे मिनिस्ट्री ऑफ पावर ना पीबा रिपोर्ट की मतुंग इना लेबाग असigi मफम खुदिमकता इलेक्ट्रिक वेहिकल के पब्लिक चार्जिंग इंफ्रास्ट्रक्चर मरंग कायना थमनबगिदमक PME ड्राइव स्कीम हाइबा अमा होदोख्रे हाइरिबा स्कीम असigi मखादा पब्लिक चार्जिंग इंफ्रास्ट्रक्चर लिखतपदा मतेंग पांगनबगिदमक नुपा क्रो लिसिंग अनि खाक्तुना थमख्रे हाइरे EV चार्जिंग इंफ्रास्ट्रक्चर सेंगतपा अमसुंग चलाइबा असigi मतंगदा मिनिस्ट्री ऑफ पावर ना गाइडलाइंस सुपुना पीदुना थमख्रे हाइरे Jharkhand की former chief minister Sidhu Soren ngasi New Delhi da laikidre masagi chai humar futara mathoi shukre pawgelikun amagi matuk ina mahak hojik Jharkhand ge chief minister oriba Henam Soren gi apokpane
Sibu Shoren kidney naduna labri amasung tha ama makhai gi mamang da stroke torokpadage lying duna layakpane mahak mamang tha ama chupna New Delhi gi Sir Jankaram Hospital da life support system haptuna thamlakpane Siju Shoren Jarkhan gi khwaidigi mating leiba Rajniti Jol Jarkhal Mukti Morcha JMM gi founder president ne Rajya Sabha gi sitting member su oriba Siju Shoren na laikhidabada ngasi Rajya Sabha na awaba phongdokre amasung Sabha gi mifam hayeng ayuk pung Taramatoi fauba yaitokre haina pau wasna makatari Security force na state asige miyam digi sel kaiba yauna ain kaiba thabak singda chanaba miyoi kya phagatpa leptre Manipur police control na thadorpa charol amagi matung inna Security force na chingnaba mafam singda thibu humbagi thabak chathabada Imphal East ki Lamlai police station ye manung chana leiba itham thongkong Pungdong Bumdagi Pripak Kimio Ama Fare Hire Farba Mio Adudi Sorok Kaimam Rohit Mete Alai Salai Jai Kungamare District Asimak Loksang Kong Awang Laikai Degini Hire Security Force na District Asimak Lamlai Chingkugi Manakta Leiba Masagi Mayum Manaktage Farm Amadagi Kesipin Nayungi Mio Ama Fare Hire Farba Mio Adude Nepram Hari Mete Alai Spari Alai Tembung Kawi Hire Atopa Thongdok Amadana Imphal West District ke Hawam Marak Ngangom Laikaida Leiba Masagi Yumdage KCP Taibangan Bigi Mui Ama Fare Hide Faraba Mui Adudi Haisnam Bobo Singh Chahi Kuntra Taretne Mui Adu Tampakta Leiba School Singda Demand Letter Pishanduna Sel Khaibda Janaba Misakni Hide Amaromda Security Force na Imphal West Amadi Imphal East Amadi Bisnupur District ki Tongan Bampham Singh Digi KCP PWG gi Mui Mga Fare Hide Faraba Miyoi Singh Adudi Mayang Lamam Prem Kumbar Singh Elias Nanau Chahit Kunipal Imphal West District ke Pasoi Police Station ye manung chana leiba Kasikul Mamang Laikai Thanging Khulenda leiba Mayumdigi Fabane Yambam Settle Singh Chahit Kuntraga Mapal Imphal East ke Lamphel Police Station ye manung chana leiba Chingmairong Maning Laikai de leiba Mayumdigi Fabane Sorokhaibam Inauton Singh Elias Nonjan Chahit Kuntraga Mapan Lamsang Thong Maning de Leiba Mayumdigi Fabane Khongban Tabam Inaucha Devi Chahi Kun Yankhaiga Mithoi Kha Layan Kabidal Leiba Mayumdigi Fabane Amade Oinam Nauba Singh Elias Priti Chahi Taramapan Bisnupur District ki Thanga Ngaram Laikai dagi Hojikna Malom Tulihal Maning Laikai de Leiba Mayumdigi Fabane Haide Miyoi Mangamak Miyam Digi Kihan Kanganuna Sel Kaiba Nongmai Kapa Kidnap Tauba Made Kulai Putok Pusin Taubada Jenaba Miyoi Singh Haide Makoi Digi Magazine Yawa 9mm pistol Ama mobile phone Ama Amade Aadhar card Phagat Pangamle Haide Manipur Police Commission for Scheduled Tribe ke Chairman Asi Haukiba July Thada Tang Tara Marida Mahakna Farm Asi Paibagi Matam Loikre Haina United Tribe Council Manipurna Thadorokpa Charol Amana Khangalakle Mahakna Makata na Hariba Farm Asibo Puhandanaba Governor Chief Secretary Additional Chief Secretary Tribal Affairs and Hills Member Secretary MSCST Amadi Tribal Affairs and Hills Hilsasu Hariba Farm Asi Hanage Chairman Asida Makata na Puhandanaba Ayiba Charol Pikre Hainasu Charol Asina Fongdorakle Hanagi Chairperson T Maithio Rangmaina as political party Amagishu member Oiba Maramna Hariba post as PBE Ayaba do Manipur State Commission for Scheduled Tribe na Ek Lising Anitara Marige rule the Su Yau de Lunana Haukiba July Thagi Marida Sangai hold the Pangtokiba annual program report the Fonkiba report Asisu Karigumba Tribe Community Singe Yaifanaba Amatasu Yau de Harisu Charol Asina Fongdorakle Thaubal District ke Hairok Assembly Constituency ge manung chana leiba Yaripok Pechi Khul gi thaina mamangai de sanabung oina leirakpa aduga hojikna state land oina leiriba mpham amada lanai miyoi anina lana pata ta silambabo yaning de ba fongdoktana mari leinaba loisang singda achumba wail pitok piyu haina wakat ki ba pumba thabakta ontok pirakpabo Pechi Khul gi Village Authority amasung Maira Paibi Lupna Thagatpa Fongdorok Pakaloina Makata na su miing changbiyu haina pukning tingsilakle
ngasi Pechi Youth Development Cup PYDC ge sanglenda pangmi singa unaba mifam amada PYDC ge Secretary P Devi Gauna Pongdokibada Thainadagi matam kayadagi mamangdagi Pechi khulgi sanabung oina leirakpa aduga hojikna state land oina mafam leiriba asida khul asidagi lanai miyoi anina lana pata tasilamba yaningde amade makoigi mathakta achumba wayal putokpiyo haina mari leinaba loisang singda wakat kiba pumba thabakta onthok pirapabo maru oiba settlement development ge director Grojenda amade mahaki staff sing DC Thobal hana kamai SGO Thobal Rajita amade revenue loisang ge staff sing bo club mara paibi amasung village authority ge maikaidagi haininga letana thagatpa phongdorakle state lenga ki office sing na saruk yap hotnabiraba fawba asida lana uhanaba mongda social media singda phongdorakiba wafam sing laibak thibane amade telecom development da ASI oina state employee oina su leiriba Pechi awang leikai dege leikidraba kaisam chawbage machano pa kaisam Borjendo amasong VDF oina Pechi mayai leikai da leiba yumnang mangi gi machano pa yumna mukta hariba miyoi ani asina masagi takhanuna khulgi semgatliba water supply scheme ge semgat sagat pada amade khunda akaiba ayetba pirakpa tarabadi mari leinaba authority singna makhoi gi mathakta kanba mieng changbiu hainaso pukning chingchilakle ngasigi paumi singa unaba aduda club village authority ge atai thopubi singna saruk yake North East ke mahairoi anibo thang na thilambagi thodokta Chanaba miyoi ani amasong jahi nauriba ama yauna punna miyoi ahum fare paugi likun amagi matung ina police na miyoi ahum adu faraba matung wahang pahang chathabada miyoi amasu Chennai haiba khangbage miyoi adu phanaba thibu humbagi thubak chathari haire ningsingba yabade July 13 gi ayuk pung 3 taba matamda Manipur gi mahairoi anina Delhi gi Vijayanagar da ising leiringai da bite lakpa miyoi anina thangna thilambani haiba thodok aduga mari lena miyoi ani amasu jahi nauriba ama yauna angang phakibani haire thodok aduga mari lena Deputy Commissioner of Police Bishram Singh na phongdorakpagi mathung ina bite tongna lakpa miyoi marina victim sing adugi manakta sangsiluktuna ningai sangdanaraba matungda Jerry Kauba amage pukta amade Safer Kauba amage nanganda thangna thilamke asokpa ani adu mamanaba amana khudakta Vera Hindu Road Hospital da pukhalaki haire thodok aduga mari lena Model Town Police Station na case ama lakhotuna loina case adubor investigation tawnaba team ama semke team aduna CCTV footage amade call details record sing yengsinke police na chathakiba investigation gi sharuk ama oina Krishna Kasef amade jahi nauriba amaga miyoi ahum fare haina Deputy Commissioner of Police Bishram Singh na phongdokibane State asida miyoi amata nongna post COVID-19 positive oikidre state asida apunba COVID-19 ge case asi punna chahumga yankai mari shure active case ani leiri amade miyoi ahum discharge tawkre haide haukiba pung kun mari asda Imphal West amasung Imphal East tagi miyoi taret test tawbda miyoi amata COVID positive oikidre hojik leiriba active case ani asi home isolation da leire leibak asigi oina haukiba pung kun mari asida miyoi aman nongna COVID-19 positive oike active case sani ga nifuga humdoi leiri amade miyoi tara discharge tawki haire
Tha asigi tang ahumdagi amedaba bata jatharakli ba kuntrama ngapigani yankai matoi shuba junior national aquatic championship ki boys group anige category da Manipur dagi sanaroi laitonjam lanchenbana individual medal da goal ama best stroke da goal ama punna goal ani lawba ngamkhibagaloina boys group ani category da lesang them bishorjena back bronze medal ama lawba ngamkhre hariba lamdam asige sanaroi ani asina medal lawba ngamlakpa asida Manipur Swimming Association gi damak chawthuk chaningai oribani haina association gi maikai da gisu phongdorakle Tha asige August ki tang ani lising ani kun gambanga da RK Hotel Ranigas West Bengal da pangthok ki ba ke pro amateur season taraga mari da Manipur represent tawna saruk gya ki ba Mongsangai MMA and Fitness Center gi fighter Ningthozam Srinivas Singh apokpa Ningthozam Prem Singh amasung Kundrakpom and Ningthozam Ongbi Hemabati Devi Bisnupur Thingujam Maning Lekaina KG Nipugi Makha chahi tara marida mahaki opponent Jonas Manato Arsenal West Bengal bo maithiba piduna winner orakpada center asige maikai degi nungaiba amadi harau tayamba phongdok pagalina ngarang Imphal airport ta thunglaba ga Manipur All Manipur Conflict Border Wood Union Aquatic Do Association Manipur All Construction Manipur Martial Art Association amadi Manipur Mixed Martial Art Association gi Sakhang Naraba Oja Singh Amadi Maru Oiba Fampubiriba Singna support Torpaga Lona Amadi Srinivas Po Tungi Punsida Mai Pakpa Ordna Iramdam Manipurgi Mingtat Purapa Oyersna Haina Yai from Mongol PK Srinivas Nasan Champion Ahum Lakta Saruk Yabaganatana Medal Kaya Low Kraba Sanaroi Amane Mahak Senior Master Basti Mayum Achova Sarmage Lamjing Makada Sanaba Horakibare Aduga Championship asibu saruk yanaba ki damak akanba training Manipur gi MM ge lamyanba Master CM Premchandra Singh Combatant Chief Nong Samai MMA and Fitness Center ge lamjing makhada training chathaki bagaloina ojana course ojana saruk yakhe championship ase MMA and Fitness Academy Raginas na organize tawbani aduga session na Mixed Martial Art Federation of India na tawbani haina cherol asina makha tarakle Manipur Police Control Room na Hadorakpa Cherol amagi matung ina Manipur District Pumna Makta Pamdaba Thogdok Thoktara Bigedaba Ching Amasong Tamda Puna Checkpoint Chamaga Taramatoi Hangduna Achat Oksing check Tauke Haide Amaramda Manipur Police na Traffic Rule Thugaiba Amasong Registration Certificate Document Sing Yautaba Number Plate Naptaba Gari Ama Deten Tauke Amade Gari Tara Mapandegi Tinted Film Sul Lok Thoke Haide COVID laichat ki matungda India ki cell tubni phibam amasung technology ki chakhotpagi khumang yangna
ꯁꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯁ꯭ꯋꯤꯅꯤ ꯚꯥꯏꯁꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯐꯝ ꯑꯗꯨ ꯕꯤꯁꯤꯛ ꯚꯥꯔꯠ ꯁꯝꯕꯠꯀꯤ ꯊꯧꯔꯝ ꯑꯃꯗ ꯋꯥ ꯉꯥꯡꯂꯨꯕꯗ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯦ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯁꯣꯛꯆꯤꯜꯂꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯂꯦꯞꯇꯅ ꯐꯤꯚꯝ ꯐꯒꯠꯂꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯉꯝꯂꯦ ꯍꯥꯏꯔꯦ ꯏꯟꯗꯤꯌꯥꯕꯨ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛꯅ ꯖꯥꯇꯤꯕꯨ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯇ ꯁꯔꯨꯛ ꯌꯥꯅꯕꯁꯨ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯁ꯭ꯋꯤꯅꯤ ꯚꯥꯏꯁꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯦ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯣꯛꯀꯗꯧꯔꯤ ꯍꯥꯏꯅ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯅ ꯊꯥꯗꯣꯔꯛꯄ ꯆꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯃꯅꯥ ꯄꯤꯔꯛꯈ꯭ꯔꯕꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯖꯨꯂꯥꯏꯒꯤ 19ꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 58ꯁꯨꯕ ꯅꯦꯁꯅꯦꯜ ꯕꯤꯖय ꯗꯤꯋꯥꯁ ꯊꯧꯔꯝꯗ ꯖꯥꯇꯤꯒꯤ ꯊꯥꯛꯇ ꯃꯅꯥ ꯐꯪꯂꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 10 ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯣꯏꯅ ꯇꯧꯈꯤꯕ ꯖꯨꯟ 2ꯗꯒꯤ 9 ꯐꯥꯎꯕ ꯚꯤꯌꯦꯠꯅꯥꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯃꯅꯥ ꯐꯪꯂꯛꯈ꯭ꯔꯕ ꯁꯛꯅꯥꯏꯔꯕ ꯁꯛꯅꯥꯏꯔꯕꯤꯁꯤꯡ ꯑꯃꯗꯤ ꯑꯥꯒꯁꯠꯀꯤ 15ꯗ ꯍꯣꯡꯀꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ 38ꯁꯨꯕ ꯑꯦꯁꯤꯌꯥꯟ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯀꯟꯐꯔꯦꯟꯁꯇ ꯃꯅꯥ ꯐꯪꯂꯛꯀꯗꯕ ꯃꯤꯑꯣꯏ 18ꯅ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯑꯥꯒꯁꯠꯀꯤ 28ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯅꯕꯅꯤ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯇꯦꯛꯆꯝ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩꯅ ꯏꯗꯤꯠ ꯇꯧꯕ ꯂꯥꯏꯔꯤꯛ ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯃꯍꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯤꯡ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ 2ꯁꯨꯕ ꯁꯔꯨꯛꯁꯨ ꯐꯣꯡꯒꯅꯤ ꯍꯥꯏꯅ ꯆꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯀꯨꯟꯅꯤꯄꯥꯟꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯤꯂꯔꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠꯇꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯂꯤꯠ ꯃꯦꯝꯕꯔ 1,00,000 ꯍꯦꯟꯕꯒꯤ ꯌꯨꯝ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯇꯤ.ꯑꯦꯝ. ꯔꯥꯖꯟ ꯑꯌꯥꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ EV ꯆꯥꯔꯖꯤꯡ ꯁ꯭ꯇꯦꯁꯟ ꯍꯥꯟꯅꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ 59 ꯂꯩꯔꯦ ꯑꯃꯗꯤ ꯖꯔꯈꯟꯒꯤ ꯐꯥꯔꯃꯔ ꯁꯤꯑꯦꯝ ꯁꯤꯟꯖꯨ ꯁꯣꯔꯦꯟ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ